Kangleipakki mani mireng tabiri bapunamapu arun lana taram nokchari Kangleipakki mani amoina ngasi ISTV na putuna laksariba miyoesi English chikla ahing ama lakhi nangna hangki engonda nungsiribara aibu khungki aina nungsiri nungsirakli nungsikigani hairibo wahi pareng khara sipanbada myamna mitadumuk uduna leiraba saisatpa Palin bo hanmamaktada ISTV gi maikidigi taram nokchari Palin karangasi yum sagi yum sipudi khangdana koina ISTV gi maikidigi unaba laksari ko hasi koina hairo talakna di Palin yum da khangdana laksari do hena mek sengna myamda khanghanbina na bagitamakta Palin gi pona phomlamdam ima baba gi sinau gi hairo yum panbiragana isa singhi ngadagi loina bigmi hat hoi aise Thobal district ki hairo part 1 haitupokpi dagini duga ai baba gi mingna Ningthoujam ngobi duga mama gi mingna Ningthoujam nonibala duga ai yum panjare ai gi loina bigi mingna Ningthoujam debala duga icha ani lere angang nupi macha mana ahani class 9 kari hoje Ningthoujam lisa duga chanupa atomba male Ningthoujam lamjingba ai family hairgadi sising si hoita chilinaw ahum akoi chilinaw ahum ne nupa ani ga nupi amaga ai makhada nupa ama leire duga nupi duna tombini duga hoji isai gi lamjida laksaraga ko koina mayamna hoji mayamna ju amna pamnaba khoidagi mayamna ju khoida comment tobra haitare khoida ISTV daga harakpa da ingonda kan to una biro haidana una laine bako ado mayamna de isai sakpa mon loina khangabane bako ada hoji gi isai gi lamjida isagi chei kya su dagi lakpi bano jakana da tamakono duga karmaina isai je isana pamaga lakpano lakpra duga ima baba hoina ga sau ka haibe lakpra kamain lamjida kamai lakpano habda haithun isai se tasengna hairgadi aise adum isak pi ngai dagi aina he gyan tarakpa dagi isai se dum pamaga dum lai hindi hia aina matam du data base manipuri sai su dum tai aduga maru oina hindi sai Muhammad Rafi gi sai se yam tai aduga Muhammad Rafi gi magi sai khusak se tamna yam kana sum isai sanna sum hona formal training ama yaudra su dum sana yum da dum maina hona bodo aduga aina aigi chahi 13 15 surak ba swai dagi aise e bagi kaino se idea se lai e bagi wakhal se adum saireng gumba iba de sai matiak iraga isana sum compose tawraga sanaba adumai sum tawra lakpaduna ai chahi 18 surak pasida without any formal training amta yaudana formal training di tawgide matam da ama ai ge soi panena lawu tai madu haidi tawhom thok pani formal training amadi adu formal training do yaudana sum 17 years muk su basida ahanba album amaka kongi sai taragi poppy popper haina matam dugi Bindia recording center da koigi mayamna su khangbira ba composer oinam git ogit ka ma music arrange tawbira kanda sai tara je dumaina namaga phongi poppy popper haina ihan hanba je 2004 hoi 2004 da dumain phongi adu matam audio cassette nina audio cassette khara budi dum chatle mayam khara budi dum tabire aduga yam paksana popular makti oi budi ngam gidre matam dudadi adu gi matung da 2009 da mu Dance With Me ena album ano bi sai khara hapsalaga hoji ki poppy popper du dagi ju isai amani hapsalaga adu maina punna phonga kanda isai je hoji ki ingna chikla hinga ma mayamna tabiri ba nusi bi ba isai simak asima matam dudagi hona adu dana hena popular oi gre haita hazik life oina mayamna isai de mateng tan khodol dum na 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 hinga chikla hinga malakhi nanki aingonda nungsiri baraibu kumki aina kumki aina nungsirakli nungsi kigani nungsi kigani nangu
nungsikhigani nangbu ina chikla hinna walakhiranna hankhiyai ngokda nungshiribaraibu kumki aina oh kumki aina nungshigakli nungshiri nungshikigani nungshikigani nangbu nungshikigani nangbu ina chikla hinna walakhiranna hankhiyai ngokda nungshiribaraibu इसे मैं हमने सुजान पाउन बिसे मोय को इसे जे लिरिक्स से इशाना कंपोज तो बिब्रा तो जाकना ने इबिनो कमाइन तो इसे होय इसे जे लिरिक्स से आई इशाना सुम इजबने आइना सिजे आई अनि सुबे इसे ने आइना अनि सुबे इजबे इसे हाइतारे अहानबा सखिबे इसे दुमदि मयामदा ताहनजगी दुम gamjagidre di record tawgidre ba ani subai be sai ne sina o isana ise ne ba yam nuai ko ise ju i ba je isana kai wakalon de ne isana ise make se i gi kan pogire is sum sidi imagination ne haitare ai sum i ba sing je aina asa haijabdo ai chahi 13 13 swai gi chang sidagi ining bagi idea ama sum lak to chai ta thokhi bade nate sum imagination ne do अदो याम फजे म्याम जु यामना पामना मै अमदि अम ओइरे बको अदुगा सगे इशै जे हानबदा इशै जे 2004 दा फोंगो मतमदा दगी 2009 दा फोंगो मतमदा सिदि थोजों ओजानु नारगा तमक्ते हाइबमदि थंबिग्रे को पालिना फॉर्मल ट्रेनिंग अथु अदो होय खंगना चानाबा ओजा गुरु सिंग याम सिंग हाना म्यूजिक लाइन दा लेबिरंबा ओजा दागी दगी दापुनांदा दगी दा प्रियो होय पुल्ले मतमदा मोय दे जो आइडिया मै अमम फंगे पुनबदा फॉर्मल ट्रेनिंग ओइना तौद्रगा सु पुनबगी मैमगी आइडिया दुमदि शेयर तौबिरगा आइडिया दुमदि सादा लेजे हाइता अदुगा हजिकी पालिन पनबिकीबा म्यूजी मैमना सखंगनरबा म्यूजिक नतबा अतोबा अदु इसे मतंगदा तंबिरकीबदि लेतेको होय सही मतंगदा आइना फॉर्मल ट्रेनिंग तौजरकपदि 2009 गी मतुंगदा तौजरकपनि फॉर्मल ट्रेनिंग दी कक्चिंग दा लेरिबा कोगी खा मणिपुर हिंदुस्तानी संगीत महाविद्यालय है ना मलई से कक्चिंग दा सिदा एडमिशन तौरकांदा फॉर्मली म्यूजिक तम हिंदुस्तानी म्यूजिक ओइना तमजबा अदुगा होय याम ममिंग नाइबा ममिंग लैबा ओजासिंगी मनाक्ता चलगा ट्रेनिंग मक्ति तौजरक्तरे अदो इशै से हाइदि तंबा पिंगाइ दिगी तमकप नत्रगसु मरक्ता चावराकांदा तमकप मतमदसु यामना फजन म्यामना पामबा दुम ओइरिबनेबको अदो इशै से हजबोकी सांगजिदा म्याम खंगनरेको हजि अदु सिबोकी यौरना बहोनबदा थेंगनगिबा अवाना स्ट्रगल कमाइना होनबिरकपगे दगी इशै जे म्यामगा इशै जे ओइरिदबनि का हाइबिबसु यौबिरप्रा कमाइना मायोगनबिगी खितंग थंबि होय अदु थबा म तौरिबनिना कमेंट्स ती म्याम लय हाइतारे ओइनी ओइरोइ नत्रगा सि तौनि तो अदु आइगी ओइनदि स्ट्रगल हाइसे आई यामगनना एल्बम से तौरबनिना आई फैमिली दगिसु इमा बाबा दगिसु सपोर्ट यामना लय इमा बाबाना प्रोड्यूस तौरगा तौबिबने हान दगिसे अखोइना सुम पुथोक्चरगा हाइतारे अखोइ फैमिलीना युमदगिदि सपोर्ट दुम लय थोइदोना स्ट्रगल दा अवाबा केदोबदि थोइदोपा थेंगनदब्रा इना खाली अदु हजिक से मखाताना इशै ग्लामसिदा कई कमाइन तौरगा हेना फननबा होनगिगे का खनबिब्रा द करम करी वाखल खनबिरिगे इशै होय इशैगी मतंग से आई हिंदुस्तानी संगी हिंदुस्तानी क्लासिकल म्यूजिक से तमुबदगी हाइतारे तमुबदगी वाखलदा अहोंबा खरा लाय हाइबदि फील्स देदा आइसु खरा कितंग कंट्रीब्यूट तौनिंगबगी सिगी माने लेहौरिबा अखोगी मटेरियल सिंग अखोगी तुंगदा लाकदोरिबा हौरकदोरिबा आर्टिस्ट सिंगना नैनरकदोरिबा सिदैदा आइसु मटेरियल कितंग दि आइगी साइटगी सु आई थामजरमगेना अदोबगी वाखल सु लैजरे अदुगा हौजी मक्ति युमदै होम स्टूडियो मचा मा लै सही कंपोज तौबा रेकॉर्ड अदुम तौई कंपोज तौई अनौबा अदु होय पब्लिश मक्ति तौद्रे पब्लिश तौदबसे पब्लिश तौदबगी मरम बुदि मयाम मा लैग्रे अदि मरम मयाम दो हाई लैरगा दि ngasi लोयरो मरम मयाम दो तपना थमजरगा होय सही पब्लिसिटी तौगने अदुम खले मतंग चाबा
ꯉꯥꯏꯕꯅꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯗꯣ ꯄꯥꯂꯦꯟ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗ ꯏꯁꯥꯅ ꯏꯖꯩ ꯍꯥꯏꯌꯦꯕꯀꯣ ꯏꯁꯩ ꯃꯌꯦꯛꯁꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯉꯁꯤꯐꯥꯎꯗ ꯁꯛꯄꯁꯦ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯏꯕꯤꯕ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥ ꯑꯇꯣꯞꯄꯅ ꯏꯕꯗꯤ ꯑꯗꯨꯝ ꯌꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯛꯈꯤꯕ ꯑꯦꯜꯕꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯦꯜꯕꯝ 2 ꯇꯧꯈꯤꯕꯁꯦ ꯑꯩ ꯏꯁꯥꯅ ꯏꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯦꯁꯦꯠ 10 ꯌꯥꯎꯕꯁꯦ ꯏꯁꯩ ꯑꯍꯥꯟꯕꯒꯤꯗꯨꯅ ꯏꯁꯩ 10ꯅꯤ ꯑꯗꯨ ꯅꯦꯛꯁꯀꯤꯗꯨꯅ ꯏꯁꯩ 5 ꯑꯃ ꯅꯧꯅ ꯅꯝꯃꯒ ꯍꯥꯟꯅꯒꯤ ꯆꯠꯇꯤ ꯆꯠꯂꯒ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯆꯠꯈꯤꯗꯕ ꯑꯣꯗꯤꯑꯣꯗꯣ ꯑꯣꯗꯤꯑꯣ ꯑꯦꯜꯕꯝꯗꯣ ꯑꯗꯨꯗꯒꯤꯁꯨ ꯈꯔ ꯍꯥꯞꯆꯜꯂꯒ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯡꯅꯁꯨ ꯑꯗꯨꯗ ꯍꯥꯞꯆꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯡꯉꯦ ꯑꯅꯤꯁꯨꯕꯩꯗꯨꯅ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯩꯒꯤ ꯃꯌꯦꯛ ꯅꯠꯇꯕꯗ ꯁꯛꯈꯤꯕ ꯏꯁꯩ 2ꯒꯨꯝꯕꯗꯤ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯒ ꯔꯥꯖꯦꯁꯣꯔꯤꯒ ꯑꯣꯖꯥ ꯔꯥꯖꯦꯁꯣꯔꯤꯅ ꯃꯥꯅ ꯇꯧꯔꯒ ꯃ꯭ꯌꯨꯖꯤꯛ ꯁꯨꯔ ꯅꯣꯡꯃꯥꯟ ꯄꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯃꯟꯗꯥꯀꯤꯅꯤꯒ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯂꯩ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯇꯥꯕꯨꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯟꯅꯩ ꯌꯥꯝ ꯀꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯗ꯭ꯔꯦ ꯏꯁꯩꯗꯨꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯧꯖꯤꯛꯄꯨꯗꯤ ꯏꯔꯥꯡ ꯂꯩꯕ ꯃꯔꯝꯅ ꯏꯁꯩꯁꯦ ꯂꯦꯞꯄꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠꯀꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅꯒ ꯀꯩꯀꯩ ꯐꯥꯎꯕꯤꯕꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯏꯁꯩ ꯁꯛꯄꯁꯤꯗꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯁꯤꯡꯒꯔ ꯍꯥꯏꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯆꯠꯂꯒꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯊꯦꯡꯅꯔꯤꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯅꯨꯡꯉꯥꯏ ꯑꯋꯥ ꯑꯅꯥꯗꯤ ꯀꯃꯥꯏ ꯊꯦꯡꯅꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯑꯋꯥ ꯑꯅꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯤꯡꯒꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯦꯡꯅꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯟꯁꯔꯠ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯑꯌꯥꯝꯕ ꯇꯧꯋꯦ ꯑꯗꯣ ꯃꯔꯛꯊꯅ ꯀꯩꯅꯣꯝꯇꯪ ꯂꯥꯛꯆꯕꯗꯀꯣ ꯄꯥꯂꯤꯟꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯁꯛ ꯈꯪꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯏꯁꯩꯁꯦ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯛꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯗꯒ ꯀꯩ ꯐꯥꯎꯕꯤꯕ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯏ ꯁ꯭ꯀꯨꯜꯗ ꯀꯩꯀꯩꯗꯕꯨꯗꯤ ꯃꯌꯥꯝ ꯁꯛꯏꯀꯣ ꯑꯗꯨꯒ ꯁ꯭ꯇꯦꯖꯇ ꯃꯌꯥꯝꯅꯒ ꯅꯦꯛꯂꯀꯥꯟ ꯁꯛꯄꯗꯣ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯁꯛꯂꯛꯄꯗ ꯃꯌꯥꯝ ꯅꯦꯛꯂꯀꯥꯟꯗ ꯁꯛꯄꯒꯤ ꯅꯠꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯀꯨꯜꯗꯒꯤ ꯃꯄꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯒ ꯍꯩꯔꯣꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯌꯨꯝꯁꯤꯗ ꯃꯐꯝ ꯑꯃ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯕꯒꯤ ꯏꯁꯩ ꯑꯃꯈꯛ ꯇꯧꯔꯝꯃꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯈꯠꯂꯒ ꯑꯇꯣꯞꯄꯗ ꯁ꯭ꯀꯨꯜꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯁꯛꯄꯅꯦ ꯃꯇꯝꯗꯨꯗ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯏꯁꯩ ꯑꯃ ꯁꯛꯑꯦ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯣꯏ ꯂꯩꯔꯝꯃꯤꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯑꯗꯒꯤ ꯇꯧꯔꯒ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯇꯥꯟꯅꯁꯤ ꯇꯧꯁꯦꯅ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯍꯧꯔꯒ ꯑꯦꯜꯕꯝ ꯅꯝꯕꯒꯤ ꯀꯩꯅꯣꯗꯨꯐꯥꯎ ꯂꯥꯛꯈꯤꯕꯅꯤ ꯂꯥꯛꯄꯗꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯏꯁꯩ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯕ ꯃꯇꯨꯡꯗ ꯆꯠꯄꯗꯤ ꯁꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯁꯨꯝ ꯄꯪꯆꯠ ꯆꯠꯂ ꯂꯥꯛꯑꯕꯅꯤꯅ ꯆꯞ ꯆꯥꯕ ꯃꯐꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯖꯗ꯭ꯔꯦ ꯀꯔꯝꯕꯅ ꯍꯥꯟꯈꯤꯕꯅꯣꯗꯣ ꯑꯗꯨ ꯃꯌꯥꯝꯗꯒ ꯄꯔꯐꯣꯔꯝ ꯇꯧꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯥꯗꯒ ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯁꯨꯝ ꯀꯤꯕꯒꯨꯝꯕ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯐꯥꯎꯕꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯩꯁꯛꯄ ꯃꯌꯥꯝ ꯁꯨꯝ ꯁ꯭ꯇꯦꯖꯇꯒ ꯀꯥꯔꯛꯄꯗꯀꯣ ꯅꯧꯔꯤꯕꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯅꯦ ꯌꯥꯝꯅ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯕꯒꯨꯝꯕ ꯑꯗꯩ ꯊꯣꯛꯂꯛꯑꯅꯨ ꯌꯥꯔꯦ ꯀ ꯍꯥꯏꯖꯜꯂꯛꯄꯒꯨꯝꯕ ꯑꯗꯩ ꯑꯃꯗꯣ ꯊꯣꯛꯂꯛꯎꯒꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯁꯤꯕꯨꯗꯤ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯄꯥꯂꯦꯟ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯊꯦꯡꯅꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯌꯦꯡꯕ ꯂꯥꯛꯑꯒ ꯑꯩꯈꯣই ꯅꯤꯁꯥꯒꯨꯝꯕ ꯆꯥꯁꯜꯂꯒ ꯅꯥꯀꯟꯗ ꯂꯩꯔꯒ ꯍꯦꯛ ꯀꯥꯇꯨ ꯀꯥꯔꯟ ꯍꯦꯛ ꯂꯥꯎꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯑꯔꯤꯕꯒꯤ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯑꯦꯡꯀꯔ ꯑꯣꯏꯕꯗ ꯑꯃ ꯀꯧꯊꯣꯛꯑꯒ ꯃꯣꯏꯅ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯧꯊꯣꯛꯑꯒꯁꯨꯀꯣ ꯍꯦꯛ ꯑꯃꯃꯨꯛ ꯂꯧꯁꯟꯕꯒꯨꯝꯕ ꯑꯃꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯃꯨꯛ ꯐꯥꯎꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯈꯛꯀꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯟꯖꯣय ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ나 ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯤ ꯑꯃꯅꯤꯗꯨꯅ ꯉꯥꯡꯉꯤꯗꯣ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯈꯥ ꯇꯥꯅ ꯃꯣꯏꯗꯨꯗꯤ ꯍꯣꯏ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯩ ꯀꯩꯅꯣꯗ ꯊꯧꯕꯥꯜꯗ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯑꯣꯟꯁꯤꯟꯗꯕ ꯍꯥꯏꯁꯦ ꯊꯧꯕꯥꯜꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯒꯤ ꯒ꯭ꯔꯥꯎꯟꯗꯨꯗꯩꯗ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕ ꯖꯤꯅꯦꯠꯀꯤ ꯀꯟꯁꯔꯠ ꯑꯃꯈꯛ ꯇꯧꯋꯦ ꯃꯥꯒꯤ ꯅꯥꯏꯠ ꯑꯃꯈꯛ ꯑꯗꯣ ꯃꯥꯒꯤ ꯀꯟꯁꯔꯠꯁꯤꯗ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥꯡꯗ ꯃꯣꯏ ꯃꯤ 10ꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯔꯣꯝꯗ ꯐꯝꯃꯒ ꯑꯗꯨꯃꯥꯏꯅ ꯁꯤꯡꯒꯔ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯒ ꯁꯨꯝ ꯂꯥꯎꯕꯖꯥꯠꯅꯤ ꯑꯗꯩ ꯃꯅꯨꯡ ꯂꯩꯔ ꯈꯪꯗꯕ ꯑꯗꯣ ꯑꯩꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯏꯁꯩꯁꯦ ꯑꯩꯅ ꯏꯁꯩ ꯑꯅꯤ ꯁꯛꯄ ꯂꯣꯏꯔꯒ ꯑꯍꯨꯝ ꯁꯛꯄ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯦꯡ ꯈꯔ ꯋꯥꯍꯩ ꯈꯔ ꯇꯥꯅꯤꯡꯗꯕ ꯃꯌꯥꯝ ꯇꯥꯕ ꯌꯥꯗꯕ ꯂꯥꯎꯁꯜꯂꯛꯄꯗ ꯑꯩꯁꯦ ꯁꯥꯎꯔꯒ ꯑꯁ ꯁꯤꯕꯨ ꯀꯩꯅꯣꯅꯦꯅ ꯑꯩꯁꯦ ꯁꯥꯎꯔꯒ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯋꯥꯏꯜ ꯑꯣꯏꯗ꯭ꯔꯒꯁꯨ ꯁꯥꯎꯔꯒ ꯑꯩꯁꯦ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯣꯏ ꯃꯗꯨ ꯆꯪꯉꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏ 10 ꯈꯛꯇꯨꯒꯤ ꯌꯦꯡꯉꯒ
ꯑꯇꯩ ꯁꯤꯡꯗꯣ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯒꯤꯜ ꯐꯥꯎꯋꯤ ꯍꯧꯖꯤꯛ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯉꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯍꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯕꯥ ꯇꯧꯔꯝꯗꯕꯗꯨꯒꯤ ꯍꯣꯏ ꯄꯨꯟꯁꯤꯁꯤꯗꯤ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅꯀꯣ ꯄꯥꯂꯤꯟꯅ ꯍꯧꯖꯤꯛꯐꯥꯎꯁꯤꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯕ ꯃꯌꯥꯝꯁꯨ ꯂꯩ ꯍꯥꯏꯕꯤꯀꯣ ꯑꯗꯣ ꯏꯁꯩꯁꯤꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯁꯤꯟꯐꯝ ꯑꯗꯨꯗꯤ ꯂꯩꯕꯤꯕꯒꯦ ꯑꯗꯩ ꯏꯁꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯩ ꯏꯁꯩꯁꯦ ꯑꯗꯨꯃꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯁꯤꯟꯐꯝꯒꯗꯤ ꯍꯣꯠꯅꯕꯤꯕ꯭ꯔꯥ ꯍꯣꯏ ꯏꯁꯩꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯤꯡꯖꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯣ ꯈꯨꯍꯤꯡꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯀꯩꯅꯣ ꯑꯔꯅꯤꯡ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕꯅ ꯁꯣꯁꯤꯡ ꯆꯠꯂꯒ ꯀꯟꯁꯔꯠꯁꯤꯡ ꯆꯠꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯀꯟꯁꯔꯠꯁꯤꯡꯁꯤꯁꯨ ꯆꯠꯂꯤꯁꯤꯁꯨ ꯄꯩꯁా ꯃꯌꯥꯝ ꯐꯪꯕꯗꯨꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯑꯅꯤꯔꯛ ꯆꯠꯂꯨꯔꯒ ꯑꯩ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃ ꯄꯣꯊꯥꯕ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯑꯦꯃꯥꯎꯟꯇꯨꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛ ꯄꯣꯁ ꯑꯃꯈꯛ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯕꯅꯤ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯇꯤꯆꯔ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯌꯥꯝꯕ ꯄꯨꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯨꯖꯤꯛ ꯇꯤꯆꯔ ꯑꯣꯏꯅ ꯑꯗ ꯒꯔꯃꯦꯟꯒꯤ ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯒꯔꯃꯦꯟꯒꯤ ꯑꯣꯏꯔꯒꯁꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯒꯗꯧꯕ ꯄꯣꯠ ꯑꯃꯗꯤ ꯑꯩ ꯊꯤꯔꯒ ꯃꯈꯥ ꯇꯥꯅ ꯏꯁꯩꯁꯦ ꯔꯤꯁꯔꯆꯁꯤꯡ ꯇꯧꯔꯒ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯅ ꯃꯌꯥꯝꯗꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯤꯡꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯑꯥꯔꯠꯀ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯍꯥꯏꯖꯕꯅꯦꯕ ꯑꯗꯣ ꯂꯩꯕꯁꯦ ꯉꯁꯥꯏꯒꯤ ꯇꯤꯆꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩꯕꯤꯔꯦꯀꯣ ꯑꯗꯣ म्यूजिक ꯂꯝꯗ ꯁꯨꯃꯥꯏꯅ ꯇꯤꯆꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄꯁꯦ ꯁꯤꯁꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯛꯂꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯇꯝꯒꯦ ꯀꯥꯏꯅꯒꯗꯤ ꯂꯥꯛꯄꯤꯕ꯭ꯔꯥ ꯍꯣꯏ ꯁꯥꯇ꯭ꯔꯁꯦ ꯌꯨꯝꯗ ꯑꯩ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯇꯤ ꯂꯦꯞꯄꯦ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯥ ꯀꯣꯚꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯌꯨꯝꯗ ꯑꯗꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯤ ꯀꯣꯚꯤꯗ ꯂꯥꯛꯈꯤꯕꯗꯒꯤ ꯐꯔꯛ ꯈꯔ ꯃꯔꯛꯇ ꯀꯩꯅꯣ ꯈꯔ ꯒꯦꯞ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯊꯤꯕꯗꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯒꯗꯕ ꯊꯕꯛ ꯊꯤꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯨꯅ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯃꯛꯇꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯏ ꯂꯥꯛꯄꯗꯤ ꯑꯃꯅꯤ ꯃꯔꯛꯇ ꯂꯥꯛꯄ ꯌꯥꯎꯋꯤ ꯑꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯈꯔ ꯂꯩꯔꯒ ꯇꯧꯁꯤ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯑꯗꯨꯃꯛ ꯏꯁꯩꯒ ꯑꯗꯨꯃꯛ ꯇꯨꯅ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯦ ꯄꯥꯂꯤꯟ ꯈꯤꯇꯒꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯩꯁꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯩꯁꯛꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯃꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯣꯠꯅꯦ ꯑꯗꯨꯃꯛ ꯄꯤꯔꯛꯀꯗꯣꯔꯤꯁꯦ ꯍꯥꯏꯕꯗꯤ ꯂꯩꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯃꯛꯇꯅ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯛꯇꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗꯕꯨ ꯑꯣꯏꯔꯣ ꯀꯔꯝꯍꯥꯏꯅꯒ ꯇꯧꯔꯒꯗꯤ ꯁꯩꯁꯛꯄꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯀꯔꯝꯍꯥꯏꯅ ꯃꯣꯏꯅ ꯁꯤꯟꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏ ꯈꯟꯕ ꯂꯩꯕꯒꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯔꯃꯦꯟꯅ ꯁꯤꯟꯕꯁꯦ ꯒꯔꯃꯦꯟꯅ ꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯗ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛ ꯇꯤꯆꯔꯁꯤꯡ ꯂꯧꯕꯁꯤꯃ ꯅꯝꯕꯔ 1 ꯇꯧꯍꯟꯅꯤꯡꯉꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯁꯤꯂꯦꯕꯁꯇꯁꯨ ꯀ꯭ꯂꯥꯁ 10ꯗ 12ꯗ ꯑꯗꯨꯝ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯁꯨ ꯕꯣꯔꯗꯅꯁꯨ ꯀꯥꯎꯟꯁꯤꯜꯅꯁꯨ ꯄꯤꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯄꯤꯔꯒ ꯂꯩꯕꯅꯤ ꯑꯗꯨꯝ ꯂꯧꯕꯁꯨ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯅꯩ ꯑꯗꯨꯒ ꯇꯝꯕꯅ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯖꯥꯁꯤꯡ ꯀꯧꯔꯒ ꯇꯝꯍꯜꯂꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯗꯕꯤꯗ ꯁꯤꯒꯤ ꯄꯣꯠꯁꯤꯃꯇꯪ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯔꯅꯤꯡ ꯁꯤꯒꯨꯝꯕꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯁꯤꯡꯒꯔꯁꯤꯡꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯔꯅꯤꯡꯁꯤꯗꯤ ꯃꯤꯁꯤꯡ ꯋꯥꯠꯄ ꯂꯝꯅꯤꯅ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯆꯥꯎꯊꯣꯛꯄꯁꯦ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯆꯥꯎꯊꯣꯛꯄ ꯑꯃ ꯏꯌꯥ ꯌꯥꯗꯕꯗꯧꯅ ꯃꯤꯁꯤꯡ ꯋꯥꯠꯄꯅ ꯕꯥꯎꯟꯗꯔꯤ ꯑꯃꯗ ꯀꯣꯏꯁꯜꯂ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯆꯥꯎꯗꯕꯅꯤꯅ ꯑꯔꯅꯤꯡꯁꯦ ꯑꯗꯨꯝ ꯄꯤꯛꯀꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯍꯥꯏꯕꯗꯤ ꯁꯤꯁꯤꯅ ꯉꯥꯛꯇ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯣ ꯁꯤꯟꯐꯝꯁꯨ ꯑꯃꯨꯛ ꯍꯨꯜꯂ ꯉꯥꯡꯕꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯄꯥꯝꯃꯒ ꯆꯪꯉꯛꯏꯕꯅꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩ ꯁꯛꯄꯁꯤꯡꯁꯦ ꯇꯁꯦꯡꯅ ꯏꯁꯩ ꯁꯛꯑꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯑꯗꯨꯒ ꯍꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯩ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯛꯇꯕ ꯌꯥꯔꯛꯇꯕ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯆꯜꯂꯛꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯐꯖꯕ ꯃꯑꯣꯡꯗꯣ ꯃꯥꯡꯁꯤꯜꯂꯛꯇꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯐꯝꯁꯛ ꯁꯛꯄ ꯌꯥꯎꯁꯜꯂꯛꯏꯁꯤꯅꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨ ꯆꯨꯝꯃꯦ ꯄꯥꯂꯤꯟꯅ ꯊꯝꯕꯤꯔꯤꯁꯨ ꯊꯝꯕꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯎꯅꯖꯔꯨꯕꯗꯁꯨꯅꯦ ꯌꯥꯝꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯁꯪꯀꯤꯔꯇꯟꯒꯤ ꯃꯁꯛꯇꯣ ꯊꯤꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯦꯞꯄꯒ ꯁꯛꯀꯗꯕꯅꯤ ꯁꯤ ꯃꯁꯤꯡ ꯁꯨꯒꯗꯕꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯐꯝꯕ ꯁꯛꯏ ꯀꯥꯏ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯑꯃꯨꯛ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯂꯝꯗꯨꯗ ꯂꯥꯛꯏꯕꯅꯤꯅ ꯑꯃꯨꯛ ꯇꯧꯔꯤꯕꯀꯣ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯑꯗꯒꯤ ꯃꯥꯡꯍꯟꯕꯁꯨ ꯌꯥꯗꯦ ꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯄꯤꯛꯄꯅꯤꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯃꯥꯏ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯦ
adu honor kan wahai buju yaro doine masa na sankirtan gi kan isai gi idea le bi hoi na sankirtan je hoi ai gi baba pupu je na sankirtan gi manipur gi masak nai ba oja Ningthoujam itomcha hojikti lei gi dre adu ai sum angang oi ngai de sum tara buni na idea sum khar ga lei hai tare yam phai ko adu khigi meeting ta bi ba mayam na su adu ga loina na khigi mari lenaba department adu ga fali ba laingak na su khigi apam ba khigi ngasi gi guest na pam biri ba adu ga mayam na su loina mak pam da ba ha di lam sida lai ba mipum khudimak na pam ga da ba ha di school khudimak ta institute khudimak ta music ki oza subject amo ina hangi na music ki oza ina lo bi ra ga di hingba da adu ki matik nungai gani adu ga family maintain to bu da su lai gani haina thambiri bani na mayam na su yara ga di lam sida kitang naina biraga hena nuaina na ba iram da masibu hena sakhona na ba aduga art ki lam da su mayam da changning ka doine makha ta pu mayam da changning ka doine natra aduga aduna mayam khana biraga hena mai pakpa lam sida honaning bagi mioi tung da su kaya ama langna na bagi khudong cha ba du pihaning bagi apam ba duni khoi gi Palin na thambiri base makha sa thajar koina Palin atopa singer ga di pambi ba lai tabra samak su singer ni ko aduga atopa sei sakpa atopa su na ja ba ta sengna ha ga di singer je ai di simana hena pami natraga simana wana pami haibse thotokpa yam kanna adom da leite ai di singer khuding mak loi tai phaju phajai mai magi style da mai magi keno du da sakja bane dum sing style sin hena pami sing style sin khar wa le haiba leite isai bo ra di dum tai magi magun du na tongan ba man adum akhoina pisak pi ngai de ge akhoi manipuri sai tajar ko da akhoi oja kunja bihari yam pam na sum tajar ai oja tap ta chen ta sum pam tajar ai adegi oja ranbir thongna adegi oja ratan kumar hoji yam kana saktre raju nong adum maya isai jing je loi tai loi na su phajai loi su pam yam sing na khumi ko Palin ja ha ba de sai akak na bam tang hai de mayam adu mai ba ta se na ai gi wakal de phauja ba du ne hai je yam lai je mayam do loi na mak chu phaja ba ngak tani ba adega sai ba sai sak ba khudi mak su loi na magi quality lai ba adu sima thi sima phaja jong ya de loi na mak phaja ba de lai ba mai magi le dum phaja ba dum lai ado Palin je kai ko ba sai sak ba matam dana mayam la khonjen je kana atopa singer kana ga manai kai thar pe yaw isai je hoi khonjel mak mana dra ga su isai khusak kitang mana se aina even isai du bauta film da samjal laga ming thajal laga thadorok ba yawi khoi ojaran bi thona se aina han bai sai salak ba da ojaran bi thona gi isai so dum sai isana sakja ba isai du da atopa ming thajal laga hoi ingna chikla hinga maina huji mayam manu sibi isai je matam ma da chahi kyam chahi 10 ma oiradra adu da film gi sai film gi picture do edit taw salaga singer haragan bi thona aina tharaga thadorok ba ga yawi no de sa da yam nungai ta bam di fauri ne ba oi nungai ta ba su fawi aduga kari no ne taw si wa kai no ma idea su lai ta ba kai gumba aina kai no poram da semdok semjin tawninge hai taraga di mapu du dagi kai no ma aya ba loba mak haidraga su wai tang sabiraga adumaina tawbiraga di yam nungai ni na ado hasi ka hai bi sei je si je khoina music video album da su dum ugi ba ko jo na ado si je na mo kra main to buno isana moi na nekpa sei je pa me na sei san saglai ra aduga nasai gi hana hai bi hai ram bra mak hai dana to bra ka main to album jing je album se ama khata na te adugi sei do aina thengna ja ba album ahum mari thengna je ba ko si sei je mak da hoi ado hairam maga taw bu su yawi hairam dana sum taw gi bu su yawi hai da bujing di ko break ka ta ko pa dum laite hairam maga su akhoi gi mamal nongmal launa dana matam du taw gi badi taw de adum haina raga paw phauna raga moi su pamja bagi artist sing duna puthok charaga natraga na crew leiri ba moi sing duna puthok mina raga dumai tawna bani na ainu si am kana haibu su ngamde ai su contribution noina mayam puna contribute tawminaraga product ma puthok pagum bani am sengna adumai na taw ta sengna kan hoi bi dinna te ba ai sa dagi alai ge khot ke na ba sa pi raga lai gi dinna te ba ko hoi ka thok pom dim yawring ni do artist ku dim se ko nam ni am pukchen pixel lu raga di adu ne ai nai je industry je pick panina manipuri music industry je do ki matik pi adu manipur haraga manipur loina su mu concentri ai manipuri sei ta da ba manipuri sei ta da ba ko tribal hoji hoji haraga lan kan to ba kugi ka mu je ta dra bani manipuri sei adu manipuri bhong ngang dra bani moi aduna industry si am pick panina hing ma si am lui hai ta re hoi wari su dumak sabiri aduga hasiking asai gi hasiga jana su pan bi gi bu Palin hasi pan gi bada hasi
थोइबा कांगलुप की इरांग से सिदा कोई सेसक पमोइना इरमदम मणिपुर की मचा मोइना करी फाउबी बगे कमाइन तोरगदि सोल्यूशन पोरकनी काय खनबी बगे ओइ सोल्यूशन मक्ति ओइ सोल्यूशन की मतंगदा खितंग पंजनिंग बाय प्रॉब्लम से कोस याम बनिना कोस अमा खक्तंग नत्रग अनि खक्तंग ओइतारगदि सोल्यूशन से इराय लाइना पोरकदो कोस याम बनिना मयाम सु वखल ताद्रे दुगा लेंगाक सु वखल ताद्रे कनाम तो वखल ताद्रे कोस यामंदना दो आइन हुजि अतै मयाम पंजद्रगसु आइन हाइजनिंग बसे सरकार अनिमक हाइतारे लेंगाक अनिमक मनुंगी सु मपानगी सु लेंगाक अनिमक से अमतंग वारी अमतंग साबिरगा एग्रीमेंट अमगी मखादा लेमिनरगा मनुंगी सु लेंगाक तुसु मपान थोकपिरगा मयाम मरक्ता लेमिनरगा लीडरशिप ओइबगी कैगुबा मयाम का पुल्लगा थबक तौबा याबगी ओइथोकपम तंग पुथोकपिरगदी अखोई लेबाक मयाम से खितंग साफगद्रा मयाम पुन्ना थबक तौमिनबगी कैनोमा लैगद्रा ना दुमाइना वादे वाबा याबा लोइमक वानरबने वखम थेन नि पुंगदि मक्सेको वा बाइजे अखोई हैरोक्ता हौजि आई हैरोक्ता लैजरिने अदो हैरोक्ता लान तौदे नोमै कामनदे तौबतबु अहिंग खुदिंगी मेरा पाइबी सिंग थोई दगी नुपाना कैनो सिंग छात्र सिंग नारोल सिंग लोइ थोक अहिंगी संगी तुमनदे है लान तौदबो मफमदसु नोमै कामनदबो मफमदसु नोमै कामनो मफमद नोमै हेना वारे जगह खुदिमक्ता कुसु नुंगाइबदि नुंगाइबदि अमता लेत्रे मणिपुर अदो हजि वाबसु वाबने अदुगा मयामदा सेसोप मोइनजु हजि की लम्सदा लाइबा मिपुंग खुदिमक्तजु अदुकमति वाहनबा मोइरे हाबदि लेपेबा अदगी सात्र इसै अबखा तौदुरे आर्टिस्ट कांगू सिदि सिगी मतंग सिदा हायरगदि आर्टिस्ट कांगू सिदि मयामगी ताइनफम ने ना हाइतारे अदि एग्जाम तौरे आर्टिस्ट कांगू की फंक्शन अमता तौ यादरे सही खुदिंगी क्लास 10 12 थारिबा कांगू अदगी खितंग इरांग अमा तौरगदि कुमै हराउ लेपै सोइद्रबने कुमै हराउ लेपै सिदा सोइसे आर्टिस्ट सिंगने अदुना कुमै हराउ से अखोइना चाही पास्ट डिकेड सिदा कुमै हराउ से दुक्ति मतिक लेपखरे अदुने बगा सही हाइजु अदु लेप खितारगजु हिंगबदु लाइननबगी मसाइगी म्यूजिक हाइबा सब्जेक्ट सिदा अजामो मोहिनबिरगदी खरजु फरजु अदु मागिन नुंगाइना दुम खरगदि दुम हिंगबा ngambane हाइबदुगी अपामबदुने बनत्रा यामनजु मक चुमदुनेबा अदु खैगी मरथना व्यूअर सिंगना पामबा इसे अमा मयाम खनबिरगेबको आइनसु याम पामजबे इसेने अदु इसेदो कनोगी मपोक्सिना निंगबा कहले तबुदा अदुगी थर्ड अस्तिंजागी अमा नंगु उदा हिंगबगी चैना तब इसेदो नंगु उदा हिंगबगी चैना तब अदुगी लाइन दम इसे जिमकी कैनोगी मिचेल लेना फिल्म अमा खकी तो आइना सेमजगी बे इसेनी नंगु उदा हिंगबगी चैना न पाउता दलेन बगी वारी नंगु उदा हिंगबगी चैना न पाउता दलेन बगी वारी थेंगलगथाबल्द मकालाम लरी चीक्लबा हिंदा अइबु ओतलरी थेंगलगथाबल्द मकालाम लरी चीक्लबा हिंदा अइबु ओतलरी अहिंसिना अइबु लक्नरे थाबल सिना मैसा लांगहल्ले येंजनिंगबा माय थोंगना उजनिंगबा सक्तमना तामना लैहौरगा थमोय सिदा दियासुम नक्लरे उदा हिंगबगी चैना न पाउता दलेन बगी वारी थेंगलगथाबल्द मकालाम लरी चीक्लबा हिंदा अइबु ओतलरी थेंगलगथाबल्द मकालाम लरी चीक्लबा हिंदा अइबु ओतलरी अहिंसिना अइबु लक्नरे
ꯁꯥꯕꯁꯤꯅ ꯃꯩꯁꯥ ꯂꯥꯡꯍꯜꯂꯦ ꯌꯦꯡꯖꯅꯤꯡꯕ ꯃꯥꯏꯊꯣꯡꯅ ꯇꯥꯖꯅꯤꯡꯕꯅ ꯄꯥꯎꯅ ꯌꯦꯡꯖꯅꯤꯡꯕ ꯃꯥꯏꯊꯣꯡꯅ ꯇꯥꯖꯅꯤꯡꯕꯅ ꯄꯥꯎꯅ ꯇꯥꯝꯅ ꯂꯩꯍꯧꯔꯒ ꯊꯃꯣꯏꯁꯤꯗꯗꯤ ꯑꯁꯨꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯦ ꯑꯩꯅ ꯁꯤꯁꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯔꯟꯖꯤꯇꯥ ꯀꯣꯟꯊꯧꯖꯝ ꯍꯥꯏꯅ ꯑꯃ ꯂꯩꯕꯀꯣ ꯑꯗ ꯑꯩꯅ ꯅꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯑꯩꯅꯥꯛꯇ ꯊꯥꯔꯛꯄ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯑꯁ ꯁꯤꯕꯗꯩ ꯁꯤ ꯁꯤꯡꯒꯔꯁꯤꯗ ꯑꯩꯅ ꯑꯁ ꯑꯝꯇ ꯎꯅꯗ ꯌꯥꯗ꯭ꯔꯦꯅ ꯊꯑꯣꯏꯀꯤ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯃꯌꯦꯛꯁꯤꯁꯨ ꯑꯗꯣ ꯁꯤ ꯏꯁꯩꯁꯤꯁꯨ ꯏꯁꯩ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯏꯁꯩ ꯁꯛꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯌꯥꯝꯕꯁꯨ ꯁꯛꯑꯦꯀꯣ ꯑꯗꯣ ꯌꯥꯝꯅ ꯏꯁꯥꯅ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯕ ꯏꯁꯩꯁꯤꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯂꯥꯡꯕꯕꯨꯗꯤ ꯁꯛꯄꯨꯗꯤ ꯁꯛꯄ ꯑꯗꯣ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄꯁꯤꯁꯨ ꯑꯗꯒꯤ ꯏꯪꯂ ꯆꯤꯛꯂ ꯏꯪꯂ ꯑꯍꯤꯡ ꯑꯃ ꯇꯧꯕꯗꯨꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯀꯥꯏꯕ ꯏꯁꯩꯗꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯡꯕꯒ ꯏꯪꯕꯒꯁꯦ ꯀꯔꯝꯕꯅꯗꯤ ꯍꯦꯟꯅ ꯄꯥꯝꯖꯩ ꯄꯥꯝꯕꯁꯦ ꯏꯁꯥꯒꯤ ꯄꯥꯝꯕꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁ꯭ꯇꯦꯖꯇ ꯁꯛꯄꯗꯗꯤ ꯂꯥꯡꯕꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯁꯩ ꯇꯥꯕꯁꯤꯗꯤ ꯑꯌꯤꯡꯕ ꯏꯁꯩ ꯇꯥꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯒ ꯏꯁꯩ ꯑꯌꯤꯡꯕ ꯑꯇꯣꯞꯄ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯁꯛꯑꯦꯅ ꯑꯗꯣꯝꯗ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯏꯃꯦꯖꯤꯅꯦꯁꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯛꯄꯗꯤ ꯑꯔꯥꯡꯕ ꯁꯛꯄꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯗꯣ ꯄꯛꯄꯁꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝꯅ ꯑꯁ ꯃꯥꯁꯦ ꯑꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯀꯥꯏꯅꯕꯒꯤ ꯑꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯄꯅ ꯍꯦꯟꯅ ꯄꯛꯏ ꯍꯥꯏꯕ ꯑꯃꯗꯨꯝꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯗꯤ ꯂꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯥꯝꯖꯕꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯡꯕꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯁ ꯄꯥꯂꯤꯟꯗꯤ ꯏꯁꯩ ꯑꯇꯞꯄ ꯌꯥꯝ ꯁꯛꯄꯅꯤ ꯍꯦꯟꯅꯤꯡꯕ ꯀꯥꯏꯕ ꯁꯛꯄꯅꯤ ꯀꯥꯏ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅ ꯉꯁꯤ ꯄꯥꯂꯤꯟ ꯎꯅꯅꯤ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯌꯦꯕ ꯃꯥꯗꯤ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯅꯤ ꯁꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯇꯞꯄ ꯏꯁꯩꯗꯨꯗ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯂꯥꯡꯕꯁꯨ ꯃꯌꯥꯝ ꯈꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣ ꯄꯥꯂꯤꯟꯒꯤ ꯏꯁꯩ ꯑꯃ ꯗꯥꯟꯁ ꯇꯧꯔ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯩꯒꯤ ꯁꯨꯝ ꯂꯣꯏꯅꯃꯛ ꯌꯥꯟꯁꯤꯟꯅꯔꯁꯦ ꯑꯗꯨ ꯏꯁꯩꯁꯦ ꯀꯩꯅꯣꯅꯕꯨꯗꯤ ꯄꯥꯂꯤꯟꯅꯕꯨꯗꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅꯕ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯒꯤ ꯃꯤꯡ ꯍꯥꯞꯆꯜꯂꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯣ viewers mayamnadi comment tawrpa matamda palingi isei khonjelse yam unique way hai atopa singer mataga manade na haiba just ngasai kai haigadra khitang khajiktang manaba leiba adagi kari kaida manari no haibadum de isu chapchaba haiba ngamjadre mayamgi comment haitare ado male na haibirak pa yawi मान देना है कुछ तो म्याओ मैं हम दोगी तो हम तय करें खन ले मैं हम तो मायना हाइबे कुछ तो म्याओ कोई है ना को मैं खुंजे से मैं को माने दे इमान इमान माने सन तो तुम याओ इतना सिंगर से सी को मागी तंग माने का कंफ्यूज पदो सुन के मुक तो देना है को अदो इसे जे यामना निंग बकाय भंगा ता जे बोक्सक ले को मैं हम दे हम नुंगाय बा डांस तो रो दो अदो इसे जो तेम तंग पदो तुम जे सिगी सही नदी आइना अखोगी मरिंग खकिसु नते अतोप ट्राइब सिंग सुम सही हाइबदि मोय क्रिसमस मतमदा जगोय सारागा सकपा इसै ने अदुदगी आइना अदुगी सु मते अमा लौसनजरगा इसै जे सेमजगी बनि सिगी सै जे नंगे नुसिबा यावरा यावरबदि चिंथोपो नंगे नुसिबि यावरा yaurabadi fondo nangi nusiba yaura yaurabadi dance domino jagoi samino come dance domino kaina badi khaluranu tambangam de laibak ne thamoi do na khoida bado khantaraga laksilo nungsi nungsi kaina gan batai bang sigi lonchat ne thengna ringai mit kup tu da thamoi tina ho lona de nungsi ro no mit ma bane hayeng hai ge ne khalli ngai min han bane thongna bagi khalukhi no nungsi na ba wa bane toina khatna gan bane tu na kaina gan bane Lapna tamna leina raga nusi magun hen bane nakta naksinna raga na toppa ama to bane Maina first thing jaji katan thamjai Thank you
ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯤꯃꯁꯨ ꯃꯌꯥꯝꯗꯨꯃꯛ ꯌꯥꯝ ꯄꯥꯝꯅꯔꯦꯀꯣ ꯑꯗꯣ ꯄꯥꯂꯦꯟꯅ ꯁꯨꯝ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯗ ꯏꯁꯩꯁꯨ ꯏꯁꯥꯅ ꯏꯖꯩꯌꯦꯅ ꯍꯥꯏꯕꯤꯀꯣ ꯏꯁꯩꯁꯦ ꯏꯔꯒ ꯏꯁꯩꯁꯦ ꯌꯥꯝꯅ ꯁꯤ ꯏꯁꯩꯁꯤꯃ ꯍꯤꯠ ꯆꯠꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯏꯖꯔꯨꯕ ꯏꯁꯩꯁꯤꯅ ꯍꯦꯛ ꯃꯃꯤꯡ ꯆꯠꯍꯧꯗꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯏꯁꯩꯁꯤꯅ ꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯆꯠꯇꯧ ꯃꯥꯟꯗꯦꯒ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯊꯣꯛꯈꯤꯕ ꯁꯨꯝꯕꯒꯗꯤ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯤꯡꯕꯒ ꯇꯥꯏꯌꯣꯟꯅꯕꯒꯨꯝꯕ ꯍꯣꯏ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯑꯦꯜꯕꯝꯗꯨꯗꯁꯨ ꯑꯩꯅ ꯑꯁꯤꯃꯗꯤ ꯃꯌꯥꯝ ꯄꯥꯝꯅꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯏꯁꯩ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯄꯥꯝꯅꯈꯤꯗꯕ ꯑꯗꯨ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯒꯁꯨ ꯌꯧꯅ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯌꯧꯅ ꯂꯥꯛꯇꯕ ꯑꯗꯒꯤ ꯏꯁꯩ ꯑꯁ ꯁꯤꯃꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯗꯧ ꯃꯥꯟꯗꯦꯗ ꯍꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯇꯥꯕꯤꯈꯤꯕ ꯏꯁꯩꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯣ ꯏꯁꯩꯒꯤ ꯉꯁꯥꯏꯒꯤ ꯑꯣꯗꯤꯑꯣ ꯍꯧꯖꯤꯛ ꯑꯣꯗꯤꯑꯣꯗꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯣꯗꯤꯑꯣꯗ ꯐꯣꯡꯈꯤꯕ ꯏꯁꯩ 10 ꯐꯣꯡꯕ ꯑꯗꯨ ꯐꯣꯡꯕ ꯍꯧꯖꯤꯛꯅ ꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯇ꯭ꯌꯨꯕ ꯂꯩꯀꯣ ꯑꯗꯩ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗꯀꯣ ꯁꯤꯁꯤꯒꯤ ꯆꯥꯎꯈꯠꯄꯁꯤꯃꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯖꯔꯦꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯑꯣꯗꯤꯑꯣꯗ ꯂꯩꯕꯒꯤ ꯏꯁꯩ ꯚꯦꯂꯨꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯂꯥꯛꯄꯁꯤꯒꯤ ꯚꯦꯂꯨꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯗꯨꯒ ꯁꯤ ꯀꯔꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯐꯅꯤ ꯀꯥꯏꯕꯗꯣ ꯈꯟꯕꯤꯕ ꯀꯃꯥꯏꯅ ꯂꯩꯕꯒꯦ ꯚꯦꯂꯨꯁꯤꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯂꯦꯞꯄꯤꯒꯗꯧꯕꯅꯤ ꯑꯗꯣ ꯁꯛꯆꯔꯤꯕ ꯄ꯭ꯔꯗꯛꯁꯟ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯇꯧꯔꯒ ꯐꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯐꯒꯠꯂꯛꯏꯅꯦꯅ ꯂꯧꯋꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯐꯒꯠꯂꯛꯏꯅꯦ ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯁꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯁꯨ ꯊꯨꯔꯦ ꯌꯥꯡꯁꯨ ꯌꯥꯡꯉꯦ ꯑꯗꯒꯤ ꯕ꯭ꯔꯣꯗꯁꯨ ꯑꯣꯏꯔꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯝ ꯄꯤꯛꯅ ꯂꯩꯔꯝꯕꯗꯣ ꯈꯖꯤꯛꯇꯪ ꯆꯥꯎꯊꯣꯛꯅꯕꯒꯤ ꯁ꯭ꯀꯣꯞ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯄꯤꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯑꯗꯨꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯀ꯭ꯋꯥꯂꯤꯇꯤ ꯏꯁꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤꯔꯣꯝꯗ ꯍꯥꯏꯖꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯇꯝꯗꯨꯒꯤꯁꯨ ꯑꯔꯤꯕ ꯃꯇꯝꯗꯨꯒꯤꯁꯨ ꯃꯣꯏꯒꯤꯁꯨ क्वालिटी अमनी तोंगान बमा हौजिकी लाइबसिसु क्वालिटी तोंगान बमनी अनीजे अमना हेली अमना ताई नत्रगा अमना हंदै अदु हाइनिंगाई थोदोकपो लैतब्रैना खले होय अदो थाइनेगी खोगी अहनजिंग खोइना आम सीनियर आर्टिस्ट उनरबो मतमदा मोइना थंबिरको मोड तुगा हाबदि हजु मतमजे कनोना जो पालिना जो हाबिगी ngसाइगी आइगी मतमदि ngसाइगी सीडी गा दगी अदुगी नंजनरको दगी आइगी ऑडियो दो चलहौद्रे कानको सुम मयाम अम लैनेबा अदो सुम ngसाइगी हजुसे अंगांग अमना जो इसे हेक्ता सागा यूट्यूब दा ऑटो ट्यून तोरगा थागलागा हेता ममिंग चतपगी अमसु अदुम लैदना अदु दा इसेगी वैल्यू दा मु खंदरपा हाबदि ngसाइगी मयेक नाइना होनरगा तमजरैबा मिदुददि अमु सीजे मु नुंगाइ रोइदोनेबको सिगी मतंग कै मोलेगी होय अदुने आइना हाइजबसे ngसाइगी व्यूअर्सिंग अदगी स्पेक्टेटरसिंग सिगी मोइगी आइडिया दा लैरे आइदि व्यूअर्सिंग सिनुसु खंगिनेबा तारिबे सैजे सिदा सैजे अंगांग मचानी माजे सै हाइबनी नत्रगा हाइतबनी अदि सेमैबा पोसे ऑटो ट्यून तौरगा मेलोडाइन दा नत्रगा एनी सॉफ्टवेयर अमा सिजिनरगा सलकपनी मसाजे सै हाइबनी हाइतबनी सखु ताबदा हाइफेति दुम खंगी यामुन्ना खंगुद्रगासु बाबोक अमोइना सिगी पोसे बाबोकसिंगना लेपिरगा मायोनजे चुमगदौनी नत्रगदी बाबोकसिंगना अदोमदा ngसाइगी चुमना क्वालिटी यावनानेना सक्चरिबा आर्टिस्टसिंगदुगी सैदिसिंगदु ताबिदबिदा क्वालिटी यावदबनेना मयामना हाइबिरिबा ngसाइगी ऑटो ट्यून तौबा इसैसिंगसिंग अत्ता तारा सुम लैरगदी अमदु मनिंग सुम लैग्रनेबा हाबदि मयाम जो हाइनाबा लैबको कनागुम्बा मना खोइगी सैजे तारेको यूट्यूब ता तारे अदगिदि सैजे फजै नत्रगा फेसबुक ता मयाम लैको सोशल साइट मयाम जे तार मतुंग लाइव कंसर्ट कुंबदो को मतमदा फजति का हाइबा मिंगवन फलबदि याबदि नतेको सैसे पखरदुम सैसे पखरदुम मिन असि मादि फजदि ने स्माइन तोले लाइव तदि मादि यादिने परफॉर्म तब कान यादबा ngसाइगी मसागी इनबोर्न क्वालिटी यावरमदबगुम्बा अदुगुम्बा मयाम अमदि अदुमक थुए हाइबगी पाउदि दुम लैजेबको सुमसिदि मु पालिन होददि मु थोक्ट्रिनेबा मयाम न मु पाम्बा अदगी स्टेज तने हेना मयाम खोइदाबदो मु ओइदिनेबको अदो स्माइना थोलपा चाखोलपजे फै हैना सुदु मु लौबा ताहबनेबा नत्रा माने माने से मणिपुर खकिसु नते पृथ्वी पुंबगी मालेम पुंबगी होइबा होंगबने मालेम पुंबदसु इंग्लिश इसै सकपदसु दुमाइन तौबा सुम यावरई हौजिकान जे दो हिंदी इसै सकपनि खंगदे एनी लोनी इसै सकपदा कनोददि याम फजबा रेकॉर्डदि याम तारगा याम फजबा अदुगा लाइव ओइनि येंगरकान यादबसे तुम यावे अतै लोनगिसु मणिपुरी खकिसु नतना अदुना ngसाइगी चाखुलाइबिजा मयामना व्यूअर्ससिंगना खोइगी मियें ताबिबा मयामना जस्ट तब ताबने बदे होय माने माने हौजिकान जिदि इसेंग सेंगना थ्रोट यादबा खौनाव यादबा मी बौता अदुगी एप अमा नत्रगा सॉफ्टवेयर अमा सिजिनरगा खौनाव याम फजहनबा याग्रे टेक्सचर वॉइस टेक्सचर सेमबा याग्रे हौजिकानदि सुर खक्ता नतना खोंजेल जे याम फजहनबा याग्रे अदु सिगी मयाम जे दुम सिजिनरक ताबनि लैरबनिना सिजिनर ताबनि सिजिनबदुगी ताब नुंगाइबदुसु मयाम सुम लौमिननी अदु किता हाइबा नत्रगा हाइतबा थबकसिम योखतकदौनी हाइबा तारगदि स्पेक्टेटरसिंगि मखुत याम लै होय मयाम लेपिबा सिन पैसिन पत्ते हाबदुदि मयाम कुत लै
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯨ ꯐꯖꯕꯤ ꯐꯖꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯊꯥꯗꯣꯛꯀꯅꯤ ꯑꯗꯣ ꯐꯖꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯗꯕꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯁꯩ ꯑꯃ ꯑꯩꯅꯁꯨ ꯄꯥꯝꯖꯩ ꯍꯥꯏꯈꯤꯕ ꯏꯁꯩꯁꯦ ꯁꯤ ꯏꯁꯩꯁꯦ ꯏꯅꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯗ ꯀꯃꯥꯏꯅ ꯐꯥꯎꯕꯤꯔꯛꯄꯅꯤ ꯏꯁꯥꯅꯕꯨꯗꯤ ꯁꯥꯒꯠꯂꯛꯏ ꯍꯥꯏꯕ ꯃꯄꯣꯛꯁꯤꯅ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ ꯇꯧꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯏꯁꯥꯗ ꯏꯁꯩ ꯏꯅꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯐꯥꯎꯔꯛꯄ ꯁꯤꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯤꯅꯤ ꯑꯦꯛꯇꯔꯁꯨ ꯀꯣ ꯑꯦꯛꯇꯔꯁꯨ ꯑꯣꯏꯕꯅꯤ ꯕꯂꯥꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯤꯗ ꯕꯣꯏꯁꯥꯂꯤ ꯁꯔꯃ ꯑꯗꯣ ꯏꯁꯩ ꯑꯃ ꯁꯨꯃꯥꯏꯅ ꯐꯤꯜꯝ ꯑꯃ ꯇꯧꯗꯣꯔꯦ ꯏꯁꯩ ꯑꯃꯇ ꯁꯨꯃꯥꯏꯅ ꯁꯦꯝꯁꯦꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯗꯨꯒ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯀꯩꯅꯣꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯗꯨꯒ ꯃꯣꯏꯅꯤ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯩꯗꯧꯏ ꯋꯥꯔꯤꯁꯦ ꯐꯖꯅ ꯇꯥꯊꯣꯛꯑꯀꯥꯟꯗ ꯏꯁꯩ ꯃꯌꯦꯛꯇꯨꯁꯨ ꯑꯩꯅ ꯏꯒꯗꯧꯕꯅꯤꯅ ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯇꯥꯊꯣꯛꯑꯀꯥꯟꯗ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯏꯃꯦꯖꯤꯅꯦꯁꯟ ꯑꯃ ꯁꯥꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯏꯖꯈꯤꯕꯅꯤ ꯏꯁꯩ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩꯁꯨ ꯑꯣꯏꯈ꯭ꯔꯦ ꯁꯤꯁꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯐꯤꯂꯝꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗ꯭ꯔꯒꯁꯨ ꯏꯁꯩꯗꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯇꯥꯕꯩꯗꯤ ꯑꯃꯨꯛ ꯑꯣꯏꯗꯅꯀꯣ ꯏꯁꯩꯁꯦ ꯑꯗꯨ ꯏꯁꯩꯗꯨꯃꯗꯤ ꯉꯁꯥꯏ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯩ ꯑꯃꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝꯅ ꯈꯜꯂꯛꯑꯦꯕꯀꯣ ꯃꯥꯏꯊꯣꯡꯗꯤ ꯊꯥꯖꯃꯥꯟꯕꯤꯅꯤ ꯊꯃꯣꯏꯗꯤ ꯃꯔꯝꯂꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯧꯕ ꯏꯁꯩꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯏꯁꯩꯁꯤꯃꯛꯇꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯌꯟꯇ ꯇꯞꯇꯥ ꯃꯤꯌꯥꯝꯒꯤ ꯇꯞꯇꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯒꯤ ꯑꯩꯅ ꯁꯛꯆꯕ ꯏꯁꯩꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯌꯟꯇꯒꯤ ꯏꯁꯩ ꯇꯥꯔꯀꯥꯟꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯏꯟꯁꯄꯤꯌꯔ ꯇꯧꯕ ꯃꯥꯒꯤ ꯏꯁꯩꯁꯤꯡꯅ ꯏꯟꯁꯄꯤꯌꯔ ꯇꯧꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ 마이통디 타자만비니 마이통디 타자만비니 홀리싱 마디 마기 타모이다 뿌람레 미기 타모이 강비다나 밤자가다 쳇키비 까이르 타모이 강비다나 밤자가다 쳇키비 타모이 생나누시 낭부 타모이 생나누시 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 이세제 막 차이버 그림 이세 그림 막 저번에 막 봤어요 양분을 거 아도 거기 머니푸르시다 이세기 람시다 마이 박바 섹삭 박마 오이게 하이따라가디 마사다 하글라리 안강싱지다 까리까리 구 젤라가디 까리까리 퀄리티 포제스 tawragadi 마이 박바 섹삭 박마 오이게니 까 하이버기 칸블레기요 आर्टिस्ट हाइबसिदी आइगी वखलददी अयाम्बना आर्टिस्ट से पॉपुलर होइबा मयामना याम पामनबसे इनबोर्न कोई मपुना ताइबंग मपुना पिबिरकबा खुदोलदुना ओए अदु खुदोलदो तसेंगना फेंगा कांदा फॉर्मल ट्रेनिंग अमा पीरा कांदा मागी खोंजेल अदगी मागी तौबा ngambasingdo langtrik langna फेंगा कांदा अदुमाइना तौरगदी मतम सांगनसु सकपा अदुगा मियामना हेना पामनबसु ओइनेना खल्ली अदु तसेंगना हारकांदा आई सामक्सु फॉर्मल ट्रेनिंग यावदना ऑडियो कैसेट फोंगी मेंटर अफबा थेंगना हौदबा लाइबक थीबा हाइगद्रा अदु तसेंगना हारगदी मदु फत्तबा थबनी फत्तबा हाइबदी होय पॉपुलर दि ओइगी इसाइदो मयामनाबुदी पामी तवतबु इसाइ तरा पुन्ना तागदबुदुदा इसाइ अमा खतंग ताबिगिबनी नत्रगा अनि खतंग नत्रगा अहुम खतंग लोइना फावबा याबा मा काप थारगा लंगना पुथोकपा याबा पोतुदा ngsaigi आइडिया वाटपा हाइगद्रा मेंटर लेतबा अदगी सिगुम्बजे हंधरगदी क्वालिटी सु हेनलानी अदुगा हजिक अदुगुम्बसे याम थेंगनाजै हाइतारे कोइना यूट्यूब ता करीदा फेसबुक ता ngsaigi हाइबिबतो पंगथक्ता सही तो पंगतौदो तौइ हाइबा मयामना लाइसे सिगुम्ब पोसिदैनेना थमजैबे दुगा लोइसिलपो ओइनाको हजि अखोइगी मणिपुर सिदा मयामना लोइनमक सैसपो खिदिमक से मागी मागी लमदा लोइनमक माइ पालबा सैसपो ममदि लोइ बिरिको इसामनजु सैसपो जु ओइबेना मयामदा ngsaigi आइगी लाक्चदोरि अतो पैसा इसान जदोइनिको हाबदि इसाना इसाइग नागदा नतबा तोबगी सैसागा कमाइ तोगे कादा मयामदा महम तंग थमनिंगबदो अदा आइनजु पामजबा अदगी पालिनजु पामबा ngsaigi पन्दिरदा याविगी ओजा तप्ता जेंतगी सैसे मते मतंगा मयामदा थमबि होय ओजा जेंतगी आइना याम पामजबा इसाइ मा याम तोइना सु ngangiba isai ama khak lei tang mateam tang saksage ngasi numidang wairam sida
ngasi numidang wairam sida ngangrana nungjabi mangalakta jingmai ninna khonglibi jingmai ninna khonglibi o hari nongna kari paujel no yeliba hokunja singda kari paujel no yeliba hari o nongna hari o nongna Nungay hari nung mayam na jom pambi siya lagi ko. Although ay na pamsa do Palin na so pamboy bagi ada viewers na so yam nang pam na mukta bidi. Although kigi losilak po sida mayam da Manipur gi praja mayam sida ko mayam is bibining ba Palin na Manipur praja ama oina mayam da message amtang bibirum. Miyam da hauji ki aina pijaning ba piba yaba message haragadi hauji se Manipur se matam kaya gi mamang dagi su lan se dum tawraga lai ado hauji sina ifong phong ba dagi mayam common people loina khangba lan ama hauji se tawraga lai ado hauji se Manipur se lanmi nga ta ngai re haiduni yam sengna haragadi praja su adagi lanmi su lanmi nattaba su kaisu lanmi nga ta ngai re aduna lanmi oirabunina akoise kitang tonga gumba sandokpa adagi hairoidaba haigadaba pahai haiba si toknaraga lanmi amagi yam maruoiba magun amoiba ngasai aronba ngakpa se mayam kitang ngakminaraga amuktang ingna chikna hanagi leirammiba lan tawjaraga su lan machi da manunggi oiba lan tawjaraga su kitang pothana leitana leiba yaba mawong amada leiba yananaba leingak su adagi leibiriba civil society organization mayam su hotnabiraga punsanaba amtang hotnabiraga punsallaga leadership amagi makhada punamtang leiminanaba hotnasi haiba sei thamjagi yam noise akhoi mayam tabiriba mayam su khangbuda dumak kanagadaba yamna fazarba wakalone amatung tarakpada su Palingi thabak thorom da su dumak mai paktu biu aduga wari wana tai sanabagi tanja matung da sumuk laksage ado ngasi de khoi gi matam se losilapna maram oiraga loisindnabagi tanja du lominasiga ngasi gi damakta de Kangleipakki mani mireng tabiriba punamakpu amuka hanna thagatwa fongdoksari mathangda anoboge samamok puduna laksage matam du fawdangdi kainanaba yathangni jari pinabirasi